aduna matam du la mi khunai ro se sakhwat la me ne lokja bai wani yeng ma da pije thigai khoi gi yamna kano malaga su khoi gi pusi mahingda yam sakhwat pa khunai am gi masak si laira me ne lobi South ki film da di kano ga je car ga je ta pa lam thom bi ga do ado ma la ga mi je thori na pul ga ta na singi ga je thori na singa ga mi na singi doi ne ba ado pa samai in gi wan si to pa sat pa ga do ngan ngan na mana technique nam to sema u ga to gan si da khoi ji samai to re ga na khara ya nuai ba phau gi November December January sai matam nam boi ba costume ni travel costume ni akoina seliba costume du ubiramani hafi ma ge duga furit haksang body lip natre mane madudai sida inamna da akoina to struggle base ada cinema se masi cinema namdri ka ha isa da tansalak pai tare ko ngasigi tantha the spotlight session ming tabiribo kwai panu po han mamuk da Santosh Sharma na taram nokse bugulena nolugna khurumjari ngasigi episode sida akoi gi yamna maru oiba aduga haujiki film gi Manipur film gi aduga train sidagi khitang akoi kai tare Hollywood style aduga camera cinematography yengu taragazu aduga direction yengu taragazu story yengu taragazu khitang akoi gi train sidagi different oibra na khanjai ahan bada akoi mayamda trailer amtang Rongdaife hairiba adugumba film jigi trailer amtang yengbagi adugumba moment luminous Ishana nungaidribado ipasu khangi adubo ikhoinadi kari mateng pangba ngambani Hujik ehak yaro firekte Rongdaife khunni matatalanda bai bashini kulakpa singkhaiban kholgin thok singkho lichumumangi lokta thagerobe thangjuguding laina pau phangi mafam adudena makpu manga kaptuna hakani mayam trailer ji yeng matam dadi adum khangbiramani haidi pura karino ma Hollywood style ma natraga karino cinema khoigi camera style bu oiro dagi leiriba khoigi action gi tawriba mayam se khoigi han gi leiramiba machat tu dagi khitang di khoigi different oibrana khanjai ado ngasi gi episode sida koina puduna lakchariba si Rongdaife film sida maru oiba adugumba character role lobiriba adugumba khoigi oja sing aduga chinau sing akoi punna wari sanaba aduga film ji promotion gi aduguma video ni mayam yeng taminasi aduga tongan tongan ba adugumba wari aduga film ji da kari kari yauri aduga kari kari challenges phangi aduga kari kari akoina tongan ba aduga akoi gi mahau ma haitare masi mayam akoi miyeng taminasi aduga han makta da ngasi gi Rongdaife gi akoi punna ai ming anbang haijarake akoi ai gi hek thangnabda pambiriba se oja Firoz khuramje aduga mayayda family si khoigi nunglen luang taram nokchari aduga last but not the least oja ingocha taram nokchari welcome to the show doja ahamda aina lakchaning is a film je hek koina trailer je hek akoina ahamda trailer ubda ngairi aduga akoi trailer ji budi akoina ujabudi kharap matam budi kharap kuire adubu hantak premiere show tawgodoriba release tawgodoriba sida
ꯇ꯭ꯔꯦꯂꯔꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯁꯤꯒꯤ ꯊꯤꯝꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯈꯪꯅꯤꯡꯉꯝꯗꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯊꯤꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯍꯥꯟꯕꯃꯛꯇꯗ ꯇꯟꯊꯥꯒꯤ ꯇꯤꯝꯕꯨ ꯑꯩꯅ ꯔꯣꯡꯗꯥꯐꯦꯒꯤ ꯐꯤꯂꯝꯒꯤ ꯇꯤꯝꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯔꯣꯡꯗꯥꯐꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯃꯁꯤꯁꯤꯗ ꯑꯩꯅ ꯌꯥꯎꯕ ꯐꯪꯖꯔꯛꯄꯒꯤ ꯍꯥꯏꯐꯦꯠ ꯑꯃꯇꯪ ꯄꯟꯖꯒꯦ ꯐꯤꯂꯝꯁꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯄꯤꯛꯆꯔ ꯈꯔ ꯊꯥꯗꯣꯔꯛꯄ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯏꯐꯁꯨ ꯐꯤꯂꯝ ꯌꯥꯎꯏ ꯃꯣꯏꯒꯤ ꯐꯤꯂꯝꯒꯤ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯔꯛꯏ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯑꯃ ꯕꯣꯕꯤ ꯍꯧꯕꯝ ꯍꯥꯏ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯑꯃ ꯒꯤ ꯖꯦꯅꯔ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯁꯤ ꯐꯤꯂꯝꯁꯤ ꯐꯖꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯝ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯥꯗꯨꯅ ꯁꯨꯝ ꯂꯩ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯀꯥꯏꯅꯊꯪꯗ ꯑꯩꯈꯣꯏ ꯏꯃꯣꯆꯥꯁꯤ ꯂꯥꯛꯑꯦ ꯇꯥꯃꯣ ꯅꯪ ꯈꯨꯂꯥꯛꯄꯒꯤ ꯔꯣꯜꯁꯤ ꯂꯧꯕ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤ ꯐꯔꯦ ꯑꯩꯅꯁꯨ ꯇꯣꯉꯥꯟꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗꯒꯤ ꯈꯤꯇꯪ ꯇꯥꯈꯤꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦꯕ ꯑꯗ ꯑꯇꯣꯞꯄ ꯐꯤꯂꯝ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝꯗꯗꯤ ꯑꯩ ꯀꯌꯥ ꯑꯩꯒꯤ ꯁꯪꯒ ꯂꯩꯖꯗꯦ ꯑꯩ ꯌꯥꯎꯕ ꯀꯌꯥ ꯐꯪꯖꯗꯦ ꯑꯗ ꯕꯣꯕꯤꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯗ ꯑꯩ ꯌꯥꯎꯔꯒꯦꯅ ꯈꯜꯂꯒ ꯌꯥꯎꯔꯦ ꯑꯗ ꯐꯤꯂꯝꯁꯤ ꯑꯗ ꯕꯣꯕꯤꯁꯤ ꯐꯤꯂꯝꯁꯤꯒꯤ ꯊꯤꯝꯁꯨ ꯂꯥꯛꯆꯒꯦ ꯕꯣꯕꯤꯁꯤꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯕꯗ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯗꯥꯏꯐ ꯍꯥꯏꯕ ꯐꯤꯂꯝꯁꯤ ꯅꯝꯒꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯇ꯭ꯔꯤꯞꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯌꯥꯡꯈꯨꯂꯦꯟ ꯃꯔꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯆꯪꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯦ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯅꯨꯡꯗꯥꯡꯁꯤ ꯆꯠꯄꯁꯤ ꯄꯨꯡ 9-10 ꯑꯗꯨꯋꯥꯏꯗ ꯊꯨꯡꯉꯦ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯐꯖꯅ ꯑꯣꯛꯄꯤ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯄꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯐꯤꯂꯝꯁꯤ ꯅꯝꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯑꯗꯩ ꯕꯣꯕꯤꯁꯨ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯥꯏꯊꯣꯡ ꯎꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯊꯥꯞꯅ ꯈꯟꯖꯔ ꯂꯥꯛꯄ ꯂꯝꯕꯤꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯒꯤ ꯃꯁꯤ ꯑꯃꯨꯛ ꯁꯦꯝꯖꯤꯟꯖꯔꯒ ꯑꯗꯒꯤ ꯇꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯆꯠꯂꯁꯦꯅ ꯑꯃꯨꯛ ꯑꯔꯨꯅꯥꯆꯜꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯦ ꯃꯐꯝ ꯑꯃ ꯆꯠꯂꯀꯥꯟꯗ ꯐꯤꯂꯝꯁꯤ ꯅꯝꯕ ꯍꯧꯋꯤ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯁꯦꯕꯥ ꯇꯧꯋꯤ ꯑꯗꯒꯤ ꯐꯤꯂꯝ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯐꯤꯂꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯁꯤꯗꯤ ꯑꯩꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯩꯒꯤ ꯀꯣ ꯑꯦꯛꯇꯔ ꯈꯔꯗꯨ ꯈꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯤ ꯇꯣꯇꯦꯜ ꯐꯤꯂꯝꯁꯤꯒꯤ ꯊꯤꯃꯦꯇꯤꯛ ꯀꯣꯟꯇꯦꯟꯁꯤ ꯈꯪꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯕꯨ ꯐꯤꯂꯝꯁꯤ ꯅꯝꯕ ꯍꯧꯔꯀꯥꯟꯗ ꯐꯤꯂꯝꯁꯤꯒꯤ ꯊꯤꯝꯁꯤ ꯁꯤꯀ꯭ꯋꯦꯟꯁ ꯑꯃꯅꯤꯁꯤꯗ ꯑꯩꯅ ꯁꯨꯝ ꯈꯪꯕ ꯍꯧꯋꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯤꯕ ꯊꯤꯝꯁꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯆꯥꯎꯋꯤ ꯊꯤꯝꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯃꯤꯑꯣꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯥꯔꯣꯝ ꯇꯥꯟꯅꯕꯒꯤ ꯀ꯭ꯂꯥꯁ ꯂꯥꯟ ꯑꯗꯒꯤ ꯅꯦꯆꯔꯦꯜ ꯀ꯭ꯂꯥꯃꯤꯇꯤ ꯃꯍꯧꯁꯥꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯃꯗꯨꯒꯤ ꯈꯨꯟꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯕ ꯎꯕ ꯉꯝꯕ ꯄ꯭ꯔꯦꯗꯤꯛꯁꯟ ꯐꯖꯅ ꯇꯧꯕ ꯉꯝꯕ ꯇꯨꯡꯕ ꯎꯕ ꯉꯝꯕ ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒꯤ ꯈꯨꯟ ꯑꯃ ꯑꯣꯏꯔꯝꯃꯦ ꯈꯨꯟꯁꯤꯗ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯁꯤ ꯁꯨꯝ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯖꯔꯛꯄ ꯊꯤꯃꯦꯇꯤꯛ ꯀꯣꯟꯇꯦꯟꯁꯤꯗ ꯃꯁꯤꯗ ꯌꯥꯎꯔꯤꯁꯤ ꯃꯍꯧꯁꯥꯒꯤ ꯂꯥꯏꯌꯦꯡꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯥꯏꯌꯦꯡꯕꯒꯤ ꯐꯖꯕ ꯃꯥꯒꯤ ꯄꯔꯥ ꯑꯃ ꯌꯥꯎꯋꯤ ꯐꯤꯂꯝꯁꯤꯗ ꯑꯗꯨꯅꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕ ꯈꯨꯟꯅꯥꯏꯔꯣꯟꯁꯤ ꯆꯥꯎꯈꯠꯂꯝꯃꯦꯅ ꯂꯧꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯌꯦꯡꯕꯗꯗꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯥꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯥꯝ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯛꯁꯤ ꯂꯩꯔꯝꯃꯦꯅ ꯂꯧꯏ ꯑꯗꯨꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯊꯤꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯊꯪ ꯀꯨꯝꯖꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯀꯠꯊꯣꯛꯄ ꯑꯃ ꯌꯥꯎꯋꯦ ꯀꯠꯊꯣꯛꯄ ꯐꯖꯈ꯭ꯔꯕ ꯀꯠꯊꯣꯛꯄ ꯑꯃ ꯌꯥꯎꯔꯤ ꯃꯔꯝꯗꯤ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯀꯠꯊꯣꯛꯄ ꯑꯃ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯃꯦꯜ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯁꯤ ꯃꯥ ꯂꯥꯏꯊꯨꯡ ꯄꯛꯑꯦ ꯈꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯑꯃ ꯃꯥꯅ ꯅꯤꯡꯊꯧ ꯄꯥꯟꯗꯕꯒꯤ ꯋꯥꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯁꯤ ꯄꯨꯔꯛꯑꯒ ꯈꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯈꯨꯟꯁꯤ ꯆꯥꯎꯈꯠꯀꯗꯣꯔꯤꯅꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨ ꯄꯨꯔꯛꯑꯀꯥꯟꯗ ꯃꯥꯁꯤ ꯂꯥꯏꯊꯨꯡ ꯄꯛꯑꯝꯃꯦ ꯂꯥꯏꯊꯨꯡ ꯄꯛꯑꯝꯃ ꯀꯥꯟꯁꯤꯗ ꯇꯣꯟꯊꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯇꯣꯟꯊꯣꯏ ꯀꯦꯔꯦꯛꯇꯔ ꯂꯥꯏꯊꯨꯡ ꯄꯛꯑꯝꯃ ꯀꯥꯟꯗ ꯂꯥꯏꯊꯨꯡ ꯄꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯣꯏꯕ ꯌꯥꯗꯦ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗ ꯃꯦꯁꯀꯨꯂꯤꯟ ꯑꯟꯗ ꯐꯦꯃꯤꯅꯤꯟꯒꯤ ꯀꯩꯅꯣꯗꯨ ꯏꯁꯨꯗꯨ ꯅꯠꯇꯦꯀꯣ ꯁꯤ ꯇꯣꯟꯊꯣꯏꯗꯤ ꯅꯨꯄꯤꯅꯤ ꯕꯠ ꯑꯗꯨꯒ ꯅꯤꯡꯊꯧ ꯍꯥꯏꯕ ꯇꯥꯝꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯦꯁꯀꯨꯂꯤꯟ ꯑꯃꯁꯨꯡ ꯐꯦꯃꯤꯅꯤꯟꯒꯤ ꯅꯩꯅꯕꯒꯤ ꯃꯐꯝ ꯅꯠꯇꯦ ꯑꯗꯩ ꯃꯥꯁꯤ ꯃꯥ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯎꯔꯥ ꯑꯗꯨꯒꯨꯝꯕꯅ ꯃꯥꯁꯤ ꯂꯥꯌꯦꯡꯒꯅꯤ ꯑꯗꯨꯒ ꯂꯥꯌꯦꯡꯉꯒ ꯃꯥꯁꯤ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯃ ꯐꯖꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯂꯥꯅꯦꯇꯔꯤ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯣꯡꯆꯠꯁꯤꯁꯨ ꯃꯨꯟꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ ꯍꯥꯏꯒꯗ꯭ꯔꯥ ꯄꯟꯗꯤꯠ ꯑꯃꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃꯨꯕ ꯊꯥ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒꯨꯝꯕ ꯊꯕꯥꯜ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯊꯥ ꯑꯃꯨꯕ
ꯑꯇꯤꯌꯥꯗ ꯊꯥ ꯑꯃ ꯊꯣꯛꯀꯅꯤ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗꯒꯤ ꯅꯪ ꯈꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯐꯕ ꯍꯟꯖꯤꯜꯂꯛꯀꯅꯤ ꯀꯥꯏꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯄꯤꯕ ꯉꯝꯕ ꯃꯁꯤꯃꯛ ꯑꯣꯏꯖꯗ꯭ꯔꯒꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯗꯥꯏꯐꯦ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯔꯒꯅ ꯇꯣꯟꯊꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯃꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯥꯏꯒꯤ ꯁꯣꯝꯁꯤꯅꯁꯨ ꯃꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯐꯝꯗ ꯆꯠꯂꯒ ꯃꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤ ꯂꯧꯔꯨꯔꯒ ꯂꯥꯏꯌꯦꯡꯉꯤꯅꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯪꯉꯦꯕ ꯂꯥꯏꯅꯥ ꯄꯛꯏꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯦꯕ ꯇꯣꯟꯊꯣꯏꯗꯤ ꯑꯍꯥꯟꯕꯗ ꯈꯪꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯗꯣ ꯐꯔꯦ ꯂꯥꯏꯅꯥꯁꯦ ꯐꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃ ꯌꯥꯎꯔꯦꯕ ꯇꯣꯟꯊꯣꯏ ꯁꯣꯝꯅ ꯍꯥꯏꯌꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯁꯤꯅ ꯍꯥꯏꯌꯦꯕ ꯆꯠꯂꯁꯤ ꯅꯪ ꯑꯩ ꯈꯨꯟꯖꯦ ꯊꯥꯕ ꯑꯃ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯌꯦꯕ ꯇꯣꯟꯊꯣꯏꯅ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤꯕ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯈꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯒꯗꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯀꯠꯊꯣꯛꯑꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯧꯕꯅ ꯄꯥꯟꯈꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯊꯤꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯒꯦ ꯁꯤꯗ ꯃꯁꯤ ꯑꯩ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯊꯤꯝꯗꯤ ꯐꯖꯩ ꯑꯗꯨꯒ ꯐꯤꯂꯝ ꯁꯤꯅꯦꯃꯥꯇꯤꯛ ꯚꯤꯖꯟꯗ ꯃꯗꯨꯒꯤ ꯃꯃꯤꯗꯨ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯂꯛꯄ꯭ꯔꯥ ꯊꯣꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯞ ꯇꯨ ꯑꯣꯗꯤꯌꯟꯁꯇ ꯊꯝꯖꯔꯦ ꯌꯥꯝ ꯐꯖꯅ ꯇꯝꯕꯤꯔꯦ ꯑꯣꯖꯥ ꯐꯤꯔꯣꯖꯅ ꯑꯗꯨꯒ ꯑꯣꯖꯥ ꯐꯤꯔꯣꯖꯅ ꯁꯥꯕꯤꯔꯤꯁꯦ ꯔꯣꯡꯗꯥꯏꯐꯦꯒꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯗꯥꯏꯐꯦꯒꯤ ꯆꯤꯐꯅꯤ ꯈꯨꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩ ꯑꯣꯖꯥ ꯑꯩꯉꯣꯟꯆꯥꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯅꯣꯞꯁꯤꯁ ꯈꯔ ꯑꯗꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯇ꯭ꯔꯦꯂꯔꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯒꯗꯣꯏꯁꯦ ꯈꯨꯟꯁꯤꯒꯤ ꯌꯦꯛꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯤꯐ ꯑꯣꯏꯔꯤꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯈꯨꯂꯥꯛꯄꯒ ꯁꯥꯔꯛꯄ ꯔꯣꯜꯁꯤꯗꯗꯤ ꯀꯔꯝꯍꯥꯏꯅꯗꯤ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯖꯔꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯍꯥꯟꯕꯗ ꯇꯥꯟꯊꯥꯒꯤ ꯀꯩꯅꯣꯕꯨ ꯇꯤꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯁꯦꯡꯅ ꯐꯤꯂꯝꯗꯤ ꯍꯥꯟꯅ ꯌꯥꯝꯅ ꯌꯥꯎꯖꯔꯛꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯎꯖꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯗꯒꯤ ꯚꯤꯂꯟ ꯁꯥꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯤ ꯌꯥꯝ ꯎꯖꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯈꯔ ꯁꯨꯝ ꯃꯇꯦꯛ ꯈꯔ ꯌꯥꯎꯖꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯃ ꯁꯥꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯕꯣꯕꯤꯅ ꯈꯨꯂꯥꯛꯄꯗꯣ ꯌꯥꯅꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯁ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯗꯦ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯍꯥꯏꯕꯗꯒꯤ ꯕꯣꯕꯤꯅ ꯌꯥꯅꯤꯅ ꯑꯩ ꯀꯨꯝꯖꯕꯅꯤ ꯑꯗꯣ ꯐꯤꯂꯝꯁꯨ ꯕꯣꯕꯤꯒꯤ ꯐꯤꯂꯝꯁꯤ ꯂꯩꯔꯤꯕ ꯐꯤꯂꯝ ꯑꯇꯩ ꯌꯥꯝꯅ ꯑꯩꯅ ꯀꯨꯝꯖꯗ꯭ꯔꯒꯁꯨ ꯑꯩꯅ ꯍꯦꯛ ꯎꯈꯤꯕ ꯐꯤꯂꯝꯗꯒꯤ ꯃꯥꯒꯤꯁꯤꯅ ꯈꯤꯇꯪ ꯇꯣꯉꯥꯟꯕꯗꯧꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯁꯄꯣꯔꯠ ꯃꯐꯝꯃꯛꯇ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯐꯖꯕ ꯇꯁꯦꯡꯕ ꯍꯦꯛ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯄ ꯃꯐꯝ ꯍꯦꯛ ꯈꯟꯕꯒꯨꯝꯕ ꯑꯗꯒꯤ ꯀꯦꯔꯦꯛꯇꯔꯃꯛꯇ ꯑꯣꯏꯔꯁꯨ ꯇꯧꯔꯤꯕ ꯑꯦꯛꯁꯤꯡꯗꯣ ꯇꯣꯉꯥꯟꯕ ꯑꯦꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯇꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯇ꯭ꯔꯦꯂꯔꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯩ ꯇꯥꯏꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯁꯤꯗꯩꯁꯤꯗ ꯑꯦꯛꯁꯟꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯎꯕ ꯉꯝꯖꯕ ꯃꯇꯦꯛꯇꯨꯗ ꯑꯣꯡꯂꯤ 2 minutes ꯃꯨꯛꯀꯤ ꯆꯥꯡꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯀꯩꯅꯣꯒꯤ ꯐꯨꯅ ꯆꯩꯅꯕ ꯌꯥꯟꯅꯕ ꯊꯥꯡ ꯊꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯅꯕꯅ ꯊꯧꯕꯥꯜ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯁꯥꯎꯠꯂꯣꯝꯗ ꯃꯥꯁꯦ ꯈꯠꯅ ꯆꯩꯅꯕ ꯐꯨꯅ ꯆꯩꯅꯕꯒꯤ ꯃꯥꯁꯦ ꯑꯦꯛꯁꯄꯔꯠꯅꯦꯕ ꯑꯦꯛꯁꯟꯒꯤꯁꯦ ꯑꯩꯈꯣꯏ ꯕꯣꯕꯤꯅ ꯃꯥꯁꯦ ꯀꯟꯇꯦꯛ ꯇꯧꯔꯒ ꯐꯨꯅꯕꯒꯤ ꯁꯤꯟ ꯀꯩꯀꯩꯁꯦ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯃꯥꯅ ꯀꯩꯅꯣꯗ ꯅꯝꯃꯦꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯁꯣꯝꯗ ꯁꯥꯎꯠꯀꯤ ꯐꯤꯂꯝꯗꯗꯤ ꯀꯩꯅꯣꯒꯁꯦ ꯀꯥꯔꯒꯁꯦ ꯍꯦꯛꯇ ꯄꯥꯏꯔ ꯊꯣꯝꯕꯤꯒꯗꯣ ꯑꯗꯣ ꯃꯥ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯤꯁꯦ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯇꯥꯛꯅ ꯆꯤꯡꯈꯤꯕꯒꯁꯦ ꯊꯧꯔꯤꯅ ꯆꯤꯡꯉꯒ ꯃꯤꯅ ꯆꯤꯡꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯏꯟꯈꯤꯕ ꯀꯥꯟꯁꯤꯗ ꯄꯥꯏꯔ ꯆꯠꯄꯒꯗꯣ ꯉꯥꯟꯅ ꯃꯥꯅ ꯇꯦꯛꯅꯤꯛ ꯃꯌꯥꯝꯗꯣ ꯁꯦꯝꯃ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯣꯔꯦ ꯀꯥꯏꯅ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯑꯗꯒꯤ ꯊꯥꯡꯒꯁꯤ ꯂꯩꯔ ꯄꯥꯏꯔꯒ ꯆꯛꯀ ꯊꯤꯟꯕꯒꯗꯣ ꯑꯗꯣ ꯃꯥꯅ ꯏꯔꯥꯏꯅ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯄꯨꯔꯒ ꯖꯔ ꯄꯨꯔꯒ ꯃꯤꯉꯣꯟꯗ ꯊꯤꯜꯍꯟꯕꯤ ꯀꯥꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯒꯤ ꯀꯥꯎꯅꯕ ꯊꯤꯟꯅꯕ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯌꯥꯝꯅ
ꯀꯟꯅ ꯆꯣꯡꯉꯨꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯔ ꯆꯣꯡꯉꯨꯗ꯭ꯔꯁꯨ ꯄꯥꯏꯔꯒꯁꯨ ꯍꯦꯛꯇ ꯃꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯖꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯃꯅꯦꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯅꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯅꯨꯡꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯐꯤꯜꯝꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕ ꯑꯗꯨꯅ ꯖꯔꯅꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯒ ꯑꯣꯖꯥ ꯕꯣꯕꯤꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯃꯈꯥꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤल्मꯁꯤꯕꯨ ꯁꯦꯝꯃꯛꯄꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯀꯔꯤꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯇꯥꯟꯊꯥꯕꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯁꯟꯇꯣꯁꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏꯅꯤ ꯁꯤꯒꯤ ꯐꯤल्मꯁꯦ ꯔꯣꯡꯗꯥꯏꯐꯦꯁꯤ ꯁꯤꯅꯦꯃꯥꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯆꯔ ꯐꯤल्म ꯀꯃꯔꯁꯤꯌꯦꯜꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯁꯤꯅꯦꯃꯥꯅꯤ ꯃꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯥꯏꯉꯣꯆꯥ ꯐꯝꯃꯤꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯟꯆꯥꯒꯤ ꯑꯍꯥꯟꯕ ꯅꯋꯥ ꯈꯣꯔꯤꯅ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯣꯏꯕ ꯁꯤꯅꯦꯃꯥ ꯑꯃꯈꯛꯇ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯏꯐꯀꯤ ꯁꯤꯅꯦꯃꯥ ꯑꯃ ꯏꯄꯤꯁꯣꯠ ꯅꯥꯏꯕ ꯏꯄꯤꯁꯣꯠ 9ꯒꯤ ꯁꯤꯅꯦꯃꯥ ꯑꯃ ꯀꯨꯝꯖꯈꯤꯕꯅꯤ ꯑꯗꯨ ꯃꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯗꯥꯕꯨꯕꯤꯅ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒꯤ ꯁꯤꯅꯦꯃꯥ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯀꯥꯁꯇꯤꯡꯁꯦ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯤꯌꯦꯇꯔ ꯍꯧꯖꯔꯛꯄꯅꯤ ꯊꯤꯌꯦꯇꯔ ꯇꯧꯅ ꯇꯧꯔꯤꯉꯩꯗꯨꯗ ꯁꯤꯅꯦꯃꯥꯒꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯤꯅꯦꯃꯥ ꯀꯨꯝꯃꯛꯀꯅꯤ ꯀꯥꯏꯁꯦ ꯀꯩꯁꯨ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯨꯝꯒꯦ ꯀꯥꯏꯅ ꯍꯣꯠꯅꯕꯁꯨ ꯂꯩꯈꯤꯗꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯂꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯅꯦꯃꯥ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯀꯨꯝꯁꯤ ꯈꯣꯠꯁꯤ ꯀꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯈꯤꯕꯅꯦꯕ ꯑꯗꯣ ꯔꯣꯡꯗꯥꯏꯐꯦ ꯐꯤल्मꯁꯤ ꯀꯨꯝꯃꯨꯕꯗꯒꯤꯗꯤ ꯐꯤल्मꯁꯤ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯣ ꯉꯁꯥꯏ ꯁꯟꯇꯣꯁꯅꯁꯨ ꯍꯪꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯖꯔꯅꯤꯁꯦ ꯗꯥꯕꯨꯕꯤ ꯁꯤꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯗꯤ ꯍꯦꯛ ꯁꯤꯅꯦꯃꯥꯁꯦ ꯍꯧꯔꯛꯄꯗꯒꯤ ꯁꯨꯡꯇꯥꯟ ꯊꯥꯅꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯁꯦꯝꯕꯤꯔꯛꯄꯅꯦꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯊꯃꯣꯏꯗ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯒꯠꯆꯕꯗꯨꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯝꯖꯔꯤ ꯂꯩꯔꯤ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯂꯥꯞꯅꯕ ꯌꯥꯔꯣꯏꯗꯕ ꯏꯌꯥꯝꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯗꯤꯔꯦꯛꯇꯔ ꯀꯩꯅꯣ ꯗꯥꯕꯨꯕꯤ ꯍꯧꯕꯝꯁꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯂꯥꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯅꯦꯃꯥ ꯑꯃ ꯂꯩ ꯑꯩꯉꯣꯟꯗ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯉꯣꯟꯗ ꯆꯥꯅꯅꯤꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯗꯥꯕꯨꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯒꯁꯨ ꯀꯥꯁꯇꯤꯡꯁꯤ ꯄꯤꯔꯛꯑꯒꯁꯨ ꯁꯤꯅꯦꯃꯥꯁꯤ ꯃꯦꯀꯤꯡ ꯑꯣꯐ ꯃꯥꯒꯤ ꯐꯤल्म ꯃꯦꯀꯤꯡꯁꯤ ꯑꯗꯨꯝ ꯑꯩ ꯏꯁꯥꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯝ ꯐꯤल्म ꯃꯦꯀꯤꯡꯁꯤꯁꯨ ꯈꯔ ꯄꯥꯝꯖꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯤल्मꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯁꯨꯝ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯐꯤल्मꯁꯤꯗꯗꯤ ꯅꯨꯡꯂꯦꯟ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔꯁꯤꯁꯨ ꯅꯪ ꯋꯥꯛ ꯇꯧꯔꯣ ꯑꯗꯨꯅ ꯑꯦꯛꯇꯔꯁꯨ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯏꯇꯥꯔꯦ ꯐꯤल्मꯁꯤꯗꯤ ꯍꯧꯔꯛꯄꯗ ꯌꯥꯝꯅ ꯋꯥꯈꯤꯕ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯤल्मꯁꯤ ꯌꯥꯝ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯑꯣꯏꯌꯦꯕ ꯁꯤꯅꯦꯃꯥꯁꯤ ꯗꯥꯕꯨꯕꯤꯅꯁꯨ ꯋꯥꯈꯜꯂꯣꯟꯁꯤ ꯁꯤꯅꯦꯃꯥꯁꯤ ꯗꯥꯕꯨꯕꯤꯁꯨ ꯁꯤ ꯃꯃꯥꯡꯗ ꯆꯍꯤ 15 years 20 years ꯁꯤꯅꯦꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯦꯛꯇꯔ ꯑꯣꯏꯅ ꯋꯥꯛ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏ ꯗꯥꯄꯤꯂꯨ ꯍꯣꯏ ꯀꯩ ꯃꯣꯏꯁꯤ ꯍꯧꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯋꯥꯔꯤ ꯇꯧꯕꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯗꯥꯕꯨꯕꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥ ꯃꯌꯥꯝ ꯅꯝꯅꯔꯤꯀꯣ ꯑꯩꯈꯣꯏ ꯐꯖꯕ ꯐꯤꯂꯝ ꯃꯌꯥꯝ ꯅꯝꯈ꯭ꯔꯦ ꯁꯤ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯅꯝꯅꯔꯤꯕꯁꯤ ꯀꯔꯝꯕ ꯑꯅꯧꯕ ꯍꯦꯟꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯗꯦ ꯀꯥꯏꯅꯒ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯅ ꯄꯣꯛꯅꯐꯝꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯣꯃꯤꯛ ꯁ꯭ꯇꯣꯔꯤ ꯃꯀꯔꯒꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯑꯒ ꯋꯥꯔꯤ ꯂꯤꯕꯤꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯗꯥꯕꯨꯕꯤ ꯍꯧꯅ ꯁꯨꯝ ꯈꯕꯔꯁꯤ ꯄꯣꯛꯅꯐꯝ ꯂꯧꯕꯅꯦꯕ ꯃꯥꯁꯦ ꯁꯨꯝ ꯄꯥꯕꯁꯤꯗ ꯂꯩꯅꯥ ꯄꯛꯄꯤꯑꯅ ꯂꯦꯈꯖꯤꯠ ꯂꯥꯏꯁ꯭ꯔꯝ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯌꯦꯛꯑꯒ ꯋꯥꯔꯤ ꯏꯕꯒꯤ ꯀꯩꯅꯣꯁꯤꯃ ꯀꯣꯃꯤꯛ ꯁ꯭ꯇꯣꯔꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯋꯥꯔꯤ ꯁꯤꯅꯦꯃꯥ ꯅꯝꯃꯣꯗꯤ ꯐꯖꯗꯧ ꯃꯥꯜꯂꯤꯅꯦ ꯀꯥꯏꯅꯒ ꯈꯟꯕꯗꯒꯤ ꯁꯤꯅꯦꯃꯥ ꯑꯣꯜꯂꯛꯈꯤꯕ ꯃꯗꯨꯗꯒꯤ ꯑꯦꯗꯥꯞꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯗꯨꯕꯨ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯅꯧꯅ ꯇꯧꯔꯒ ꯅꯝꯈꯤꯕ ꯁꯤꯅꯦꯃꯥꯅꯦꯕ ꯑꯗꯨꯅ ꯃꯥꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏ ꯑꯋꯥꯅꯥꯁꯦ ꯂꯥꯛꯆꯗꯣꯏꯁꯦ ꯑꯋꯥꯅꯥꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯐꯤꯛꯁꯟꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯛꯁꯟꯒꯤ ꯁ꯭ꯇꯣꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯖꯪꯒꯜꯒꯤ ꯎꯃꯪ ꯋꯥꯃꯪꯒꯤ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯂꯝꯁꯨ ꯇꯧꯁꯟꯅꯔꯒ ꯑꯅꯛꯄꯗ ꯃꯥꯟꯅꯕ ꯅꯝꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯆꯤꯡꯒꯤ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯍꯦꯛ ꯆꯪꯕꯗꯒ ꯑꯩꯈꯣꯏꯅꯒ ꯄꯥꯛꯅꯒ ꯆꯠꯄ ꯉꯝꯃꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯔꯣꯡꯗꯥꯏꯐꯦ ꯈꯨꯜ ꯁꯥꯕꯁꯦ ꯈꯨꯜ ꯁꯥꯔꯛꯄꯁꯤ ꯑꯗꯨꯕꯨꯗꯤ ꯈꯔ ꯅꯛꯑꯦ ꯃꯣꯏꯔꯥꯡꯂꯣꯝꯗ ꯍꯥꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯦꯟꯇꯥꯛꯁꯦ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯈ꯭ꯋꯥꯏꯃ ꯊꯣꯏꯕꯤꯒꯤꯗꯁꯨ ꯌꯥꯎꯏꯗꯅꯀꯣ ꯈꯣꯏꯔꯦꯟꯇꯥꯛꯀꯤ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯣꯡꯗꯥꯏꯐꯦꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯍꯥꯏꯒꯤ ꯂꯩꯒꯗꯧꯕ ꯌꯨꯝꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯁꯦꯝꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄꯁꯤ ꯑꯗꯨ ꯇꯧꯔ ꯅꯝꯕꯅꯦꯕ ꯃꯗꯨꯗꯁꯨ ꯑꯋꯥꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯩ ꯑꯗꯨ ꯌꯨꯝ ꯁꯥꯕ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯅ ꯉꯝꯕ ꯉꯝꯗꯕ ꯃꯗꯨꯗ ꯕꯖꯦꯠ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯕꯅꯦ ꯗꯥꯕꯨꯕꯤ ꯋꯥꯈꯜꯁꯤꯁꯨ ꯃꯗꯨꯗꯗꯤ ꯂꯨꯄꯥ 1,00,000 3 ꯏꯟꯚꯦꯁ ꯇꯧꯔꯝꯕꯅꯦꯕ ꯃꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯀꯥꯟꯗ ꯃꯥꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯌꯨꯝꯒꯁꯤ ꯌꯦꯡꯕꯗ ꯑꯍꯟꯕ ꯁꯥꯕ ꯉꯔꯥꯡꯗ ꯁꯥꯕ ꯃꯥꯜꯂꯒ ꯐꯤꯂꯝꯗ ꯇꯛ ꯇꯧꯁꯤꯜꯂꯛꯄ ꯌꯥꯎꯁꯪ ꯁꯥꯕꯒꯤ ꯌꯥꯎꯁꯪꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯇꯥꯏꯞꯇ ꯃꯥꯜꯂꯛꯑꯒꯗꯤ ꯃꯗꯨꯅ ꯉꯁꯥꯏ ꯄ꯭ꯔꯗꯛꯁꯟ ꯚꯦꯂꯨꯗꯗꯤ ꯀꯥꯏꯔꯛꯄꯅꯤꯅ ꯃꯁꯤ ꯄꯣꯠꯁꯤ ꯁꯤ ꯄꯣꯠꯁꯤꯗꯤ ꯈꯨꯟ ꯁꯥꯕꯁꯤ ꯃꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯅ ꯇꯣꯛꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯅꯝꯕꯔ ꯋꯥꯟ ꯑꯃꯅ ꯑꯩꯈꯣꯏꯗꯁꯨ ꯃꯁꯤ ꯋꯤꯟꯇꯔꯗ ꯉꯥꯛꯇ ꯅꯝꯈꯤꯕ ꯁꯤ ꯐꯤꯂꯝꯁꯦ ꯀꯥꯂꯦꯟ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯉꯕ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯅꯝꯕ ꯑꯣꯏꯕ ꯀꯣꯁꯇ꯭ꯌꯨꯝꯅꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯣꯁꯇ꯭ꯌꯨꯝꯅꯤ ꯀꯣꯁꯇ꯭ꯌꯨꯝꯅꯤ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯀꯣꯁꯇ꯭ꯌꯨꯝꯗꯨ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯍꯥꯎꯐꯤ ꯃꯇꯦꯛꯇꯨꯒ ꯐꯨꯔꯤꯠ ꯍꯛꯆꯥꯡ ꯕꯣꯗꯤ ꯂꯤꯠꯄ ꯅꯠꯇ꯭ꯔꯦ ꯃꯥꯅꯦ ꯃꯗꯨꯗꯩꯁꯤꯗ ꯏꯪꯊꯝꯊꯥꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯁ꯭ꯇ꯭ꯔꯒꯜ ꯏꯪꯕꯁꯦ ꯑꯗ ꯁꯤꯅꯦꯃꯥꯁꯦ ꯃꯁꯤꯒꯤ ꯁꯤꯅꯦꯃꯥ ꯅꯝꯗꯣꯔꯤ ꯀꯩ ꯍꯥꯏꯕ ꯏꯁꯥꯗ ꯇꯥꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯀꯞꯁꯦ ꯑꯩ ꯀꯨꯆꯨꯁꯤ ꯄꯨꯔꯥ ꯗꯥर्क ꯇꯣꯟ ꯍꯥꯏꯇꯥꯔꯦ ꯐꯦꯠ ꯑꯣꯏꯔꯒ ꯐꯦꯗꯦꯠ ꯀꯩꯅꯣ ꯑꯣꯏꯍꯜꯂꯤꯅꯦ ꯃꯥꯏ ꯈꯛꯇꯪ ꯀꯦꯕ ꯅꯠꯇ꯭ꯔꯦꯕ ꯃꯥꯏ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯍꯣꯜ ꯕꯣꯗꯤꯁꯤ ꯂꯣꯏ ꯇꯩꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯁꯤ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯌꯩꯊꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯒꯤ ꯆꯥꯡꯗ ꯁ꯭ꯀꯤꯟ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯈꯣꯡ ꯇꯣꯟꯁꯦ ꯂꯣꯏ ꯀꯦꯔꯛꯄꯅꯤꯅ ꯀꯦꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯦꯀꯞ ꯇꯧꯕ ꯈꯛꯇꯗ ꯁꯤ ꯌꯥꯝ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯂꯥꯁꯇꯗꯤ ꯏꯁꯥꯅ ꯑꯩ ꯀꯦꯖꯔꯒꯦꯅ ꯃꯥꯏꯗꯤ ꯈꯔ ꯀꯦꯍꯜꯂꯒ ꯏꯁꯥꯅ ꯇꯩꯁꯟꯕꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟ ꯈꯪꯗꯦ ꯑꯔꯩ ꯑꯔꯩꯕ ꯃꯨꯕ ꯌꯥꯕ ꯃꯣꯠꯄ ꯌꯥꯕꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯇꯩꯁꯟꯖꯔꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯥꯎ ꯇꯩꯁꯟꯗꯅ ꯏꯁꯥꯅꯀꯣ ꯍꯥꯏꯗꯤ ꯃꯦꯀꯞ ꯃꯦꯟ ꯑꯃꯅ ꯃꯌꯥꯝꯗ ꯂꯣꯏ ꯀꯦꯔꯛꯄꯗꯗꯤ ꯉꯝꯕ ꯅꯠꯇ꯭ꯔꯦꯗꯅ ꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯒꯤ ꯆꯤꯡ ꯆꯠꯄꯗ ꯑꯩꯈꯣꯏꯗ ꯏꯚꯟ ꯇꯃꯦꯡꯂꯣꯡ ꯕꯔꯥꯛ ꯇꯃꯦꯡꯂꯣꯡꯗꯒꯤ ꯀꯨꯝꯊꯔꯀꯥꯟꯗ ꯕꯔꯥꯛꯀ ꯐꯪꯉꯤꯗꯅ ꯇꯨꯔꯦꯜ ꯐꯪꯕꯁꯦ ꯌꯥꯝ ꯊꯤꯅ ꯔꯤꯃꯣꯠꯅꯤꯀꯣ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯐꯇ ꯑꯅꯤꯔꯛ ꯁꯨꯝ ꯆꯠꯇꯧ ꯃꯥꯟꯗ꯭ꯔꯦ ꯖꯒꯥꯗꯣ ꯃꯗꯨꯗꯒ ꯇꯤꯟꯅ ꯆꯤꯛꯈꯤꯕꯒꯤ ꯋꯥꯔꯤꯒ ꯂꯩ ꯀꯛꯆꯤꯡꯅ ꯆꯤꯛꯈꯤꯗꯅ ꯑꯩꯁꯦ ꯐꯨꯜ ꯔꯥꯏꯠ ꯁꯥꯏಡ್ꯀꯤ ꯑꯥꯔꯝꯁꯦ ꯄꯨꯔꯥ ꯄꯦꯔꯥꯂꯥꯏꯁꯀ ꯇꯧꯗꯅꯀꯣ ꯁꯤꯒꯨꯝꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯤꯂꯣꯡꯗꯁꯨ ꯃꯦꯘꯥꯂꯌꯥꯒꯤ ꯍꯧꯖꯤꯛ ꯃꯧꯂꯣꯅꯨꯡ ꯑꯅ ꯀ꯭ꯂꯤꯅꯦꯁ ꯚꯤꯂꯦꯖ ꯀꯥꯏꯅꯒ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯠꯂꯦꯕ ꯑꯗꯨꯗꯁꯨ ꯇꯤꯟꯅꯒ ꯆꯤꯛꯈꯤꯕꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯐꯤꯂꯝꯁꯤꯗꯗꯤ ꯇꯤꯟ ꯑꯅꯤꯒꯨꯝꯕ ꯆꯤꯛꯈꯤꯕ ꯑꯩ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗ ꯁꯦꯚꯤꯌꯔ ꯏꯟꯖꯣꯔ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯅ ꯖꯪꯒꯜꯒꯤ ꯄꯣꯠꯅꯤꯅ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯒꯤ ꯊꯦꯡꯅꯔꯛꯄ ꯑꯗꯒꯤ ꯎꯃꯪ ꯋꯥꯃꯪꯗ ꯁꯣꯛꯄ ꯄꯟꯕ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯋꯥꯔꯤꯁꯦ ꯉꯁꯥꯏ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯤꯗꯣ ꯉꯁꯥꯏꯒꯤ ꯌꯥꯡꯈꯨꯂꯦꯟꯗ ꯆꯠꯂꯒ ꯅꯝꯒꯦ ꯀꯥꯏꯅ ꯇꯧꯔꯨꯕ ꯃꯁꯤ ꯃꯣꯏꯅ ꯌꯥꯕꯤꯔꯛꯇꯕꯗꯒꯤ ꯉꯝꯈꯤꯗꯕꯅꯤ ꯐꯤꯂꯝꯁꯦ ꯃꯇꯝ ꯈꯔ ꯆꯪꯉꯦ ꯆꯍꯤ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯉꯦꯗꯅꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝꯅ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣ ꯁꯤ ꯐꯤꯂꯝꯁꯦ ꯅꯝꯃꯝꯃꯒ ꯄꯨꯊꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯁꯦ ꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯅꯦꯕ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯋꯥ ꯑꯅꯥ ꯁꯟꯇꯣꯁꯅ ꯍꯪꯕꯤꯔꯤꯗꯣ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯄꯤꯛꯏ ꯇꯧꯅꯤꯡꯉꯦ ꯅꯠꯇ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗ ꯁ꯭ꯇꯨꯗꯤꯑꯣ ꯂꯩꯇꯦ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯀꯅꯥ ꯍꯣꯂꯤꯋꯨꯗꯇ ꯑꯣꯏꯔꯗꯤ ꯖꯪꯒꯜꯒꯁꯦ ꯑꯗꯨꯝ ꯁꯦꯠ ꯁꯥꯔꯒ ꯑꯗꯨꯝ ꯀ꯭ꯔꯣꯃꯥ ꯇꯧꯔꯒ ꯅꯝꯈꯤꯗꯣꯏꯅꯦꯕ ꯃꯣꯏꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗꯅ ꯇꯤꯟꯁꯨ ꯆꯤꯛꯑꯔꯣꯏ ꯆꯤꯛꯑꯔꯣꯏꯕ ꯑꯩꯈꯣꯏꯗꯅ ꯄꯨꯔꯥ ꯔꯤꯌꯦꯜ ꯖꯪꯒꯜꯗ ꯇꯁꯦꯡꯅ ꯆꯪꯉꯒ ꯑꯗꯨꯁꯨ ꯖꯪꯒꯜ ꯍꯥꯏꯔꯒ ꯑꯅꯛꯄ ꯁ꯭ꯋꯥꯏꯒꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥꯗ ꯆꯠꯂꯒ ꯅꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤꯅ ꯄꯣꯠꯁꯦ ꯌꯥꯝꯅ ꯋꯥꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯂꯥꯁꯇꯗꯤ ꯉꯁꯥꯏ ꯈꯨꯟꯁꯦ ꯐꯪꯉꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯨꯟꯁꯦ ꯊꯤꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯎꯈ꯭ꯔꯨꯜꯗ ꯆꯠꯂꯨꯔꯦ ꯖꯤꯡꯒꯅ ꯀꯨꯞꯄ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯃꯗ ꯆꯠꯂꯨꯔꯦ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯌꯨꯝꯁꯤ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯅ ꯑꯔꯨꯅꯥꯆꯜꯒꯤ ꯕꯁꯥꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤda ꯏꯅ ꯀꯨꯞꯄ ꯐꯖ ꯐꯖꯕ ꯑꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯅꯦꯕ ꯔꯣꯡꯗꯥꯏꯐ ꯈꯨꯜ ꯅꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯝꯖꯤꯟꯖꯒꯦꯀꯣ ꯁꯨꯝꯕ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕꯗꯤ ꯋꯥꯅꯤ ꯑꯗꯨꯒ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯁꯤ ꯐꯤꯂꯝꯁꯦ ꯀꯥꯎꯕꯒꯁꯨ ꯉꯝꯃꯣꯏ ꯐꯤꯂꯝ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯁꯤꯅꯦꯃꯥꯁꯨ ꯑꯩ ꯁꯤꯅꯦꯃꯥ ꯈꯔ ꯑꯗꯨꯝ 7-8 ꯀꯨꯝꯈ꯭ꯔꯦ ꯑꯗ ꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯒ ꯆꯦꯂꯦꯟꯖꯤꯡꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯖꯔꯅꯤꯗ ꯍꯔꯥꯎꯕꯁꯨ ꯐꯥꯎꯖꯕ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯗ ꯑꯩꯅꯒ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯩꯁꯨ ꯋꯥꯟ ꯑꯣꯐ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯤꯗꯒ ꯁꯥ ꯐꯪꯖꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯅꯦꯃꯥ ꯑꯃ ꯀꯨꯝꯃꯛꯄꯗꯒ ꯃꯦꯟ ꯐꯪꯖꯕꯁꯤ ꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯁꯦꯡꯅ ꯐꯤल्मꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯨ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯇꯤꯝꯅ ꯑꯗꯨꯒ ꯑꯣꯖꯥ ꯕꯣꯕꯤꯅ ꯋꯥꯕꯤꯔꯛꯏꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯠ ꯗꯤꯔꯦꯛꯁꯟ ꯑꯦꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤल्म ꯐꯦꯁꯇꯤꯚꯦꯜ ꯑꯦꯋꯥꯔꯗ 13 ꯁꯨꯕꯁꯤꯗ ꯕꯦꯁꯠ ꯗꯤꯔꯦꯛꯁꯟꯒꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯦ ꯑꯗꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯤꯕ ꯄ꯭ꯔꯥꯛ ꯁꯤꯅꯦ ꯑꯦꯋꯥꯔꯗꯁꯤꯗꯁꯨ 2022ꯒꯤꯁꯤꯗ ꯑꯃꯨꯛ ꯂꯧꯕ ꯌꯥꯕ ꯂꯧꯔꯦ ꯕꯦꯁꯠ ꯗꯤꯔꯦꯛꯁꯟ ꯂꯧꯔꯦ ꯕꯦꯁꯠ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯂꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯕꯦꯁꯠ ꯐꯤꯃꯦꯜ ꯑꯦꯛꯇꯔ ꯆꯦ ꯇꯨꯟꯊꯣꯏꯁꯨ ꯑꯃꯨꯛ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯁ꯭ꯄꯦꯔꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤल्म ꯐꯦꯁꯇꯤꯚꯦल ꯑꯦꯋꯥꯔꯗ ꯁꯤꯁꯨ ꯑꯃꯨꯛ ꯐꯪꯉꯦ ꯂꯤꯐꯠ ꯏꯟꯗꯤꯌꯥ ꯐꯤल्म उत्सव एंड अवार्ड सीजु मुक फंगे अचीवमेंट मैम जिदी फंगे अदु तसेंगना वारुबो मैम दुगी हाइतारे मसी खितंग दी अखोइगी का हाइतारे अवामन हाइतारे मसी खितंग फंगद्रा ना अदुम खंजै हाइतारे अदुगा
ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩ ꯑꯣꯖꯥ ꯐꯤꯔꯣꯁꯇ ꯂꯥꯛꯆꯒꯦ ꯒꯦꯠ ꯑꯞꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯈꯨꯂꯥꯛꯄ ꯑꯃ ꯍꯥꯏꯕꯗ ꯍꯦꯛ ꯆꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯔꯣꯜꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯍꯥꯟꯅꯒꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯕꯨꯗꯤ ꯂꯩꯕꯤꯔꯦ ꯑꯗ ꯐꯤल्मꯁꯤꯗ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑꯦ ꯈꯨꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯅꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯑꯦꯀꯥꯗꯃꯤꯀꯦꯜꯂꯤ ꯑꯩꯅ ꯅꯥꯎ ꯑꯩꯁꯦ ꯑꯉꯣꯝ ꯐꯤꯔꯣꯁ ꯁꯤ ꯑꯩꯈꯣꯏꯅ ꯏꯃꯥꯖꯤꯅꯦꯇꯤꯞ ꯀꯦꯔꯦꯛꯇꯔ ꯑꯃ ꯁ꯭ꯀ꯭ꯔꯤꯞꯅ ꯄꯤꯕ ꯈꯨꯂꯥꯛꯄ ꯍꯥꯏꯕꯁꯤ ꯁꯥꯗꯣꯏꯅꯦꯕ ꯈꯨꯂꯥꯛꯄ ꯁꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯒꯤ ꯇ꯭ꯔꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯗꯤꯀꯟꯗꯤꯁꯅꯤꯡ ꯑꯅ ꯑꯩꯈꯣꯏꯅ ꯑꯃ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯣꯚꯥꯏꯖꯦꯁꯟꯅꯆꯤꯡꯕ ꯃꯌꯥꯝ ꯀ꯭ꯂꯥꯁ ꯃꯌꯥꯝ ꯇꯧꯋꯤ ꯑꯗꯣ ꯑꯩꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯊꯥꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯃ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯇꯧꯋꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯣꯒ ꯇꯧꯋꯤ ꯑꯃ ꯇꯧꯋꯤ ꯑꯩꯈꯣꯏ ꯙ꯭ꯌꯥꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯩꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯒꯠꯀꯗꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣꯗ ꯍꯥꯏꯔꯤꯁꯤ ꯁ꯭ꯀꯨꯜ ꯃꯥꯒꯤ ꯅꯤꯌꯣꯝꯗ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯦꯛꯇꯔꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤ ꯖꯔꯅꯤ ꯑꯃꯅꯤ ꯏꯟꯇꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯇ ꯑꯩꯅ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯑꯃ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯕꯒꯤ ꯖꯔꯅꯤ ꯑꯃ ꯆꯠꯂꯤꯑꯕ ꯁꯤꯒꯤ ꯖꯔꯅꯤꯁꯤ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯀꯔꯝꯕꯅꯣ ꯑꯩ ꯁꯥꯗꯣꯏꯁꯦ ꯈꯨꯂꯥꯛꯄꯅꯤ ꯑꯗꯩ ꯑꯩꯒꯤ ꯏꯀꯅꯃꯤ ꯑꯩꯒꯤ ꯍꯦꯕꯤꯇꯦꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤ ꯐꯨꯗ ꯍꯦꯕꯤꯠ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯥꯒꯠꯂꯀꯥꯟꯗ ꯑꯩꯒꯤ ꯏꯀꯅꯃꯤ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯁꯦꯠꯄ ꯆꯥꯕ ꯑꯩ ꯒ꯭ꯔꯣꯠ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯩ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯑꯗꯩ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯃꯣꯁꯟ ꯃꯨꯠ ꯐꯤꯂꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯕꯗꯤ ꯑꯩ ꯒꯤꯚꯟ ꯁ꯭ꯀ꯭ꯔꯤꯞ ꯗꯥꯏꯂꯣഗ്ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯅꯩꯅꯕ ꯇꯥꯏ ꯃꯔꯝꯗꯤ ꯋꯤꯗꯥꯎꯠ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣഗ്ꯁꯤ ꯑꯩꯅ ꯉꯥꯡꯒꯗꯧꯔꯤꯕ ꯄꯨꯡꯗꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯩ ꯅꯠꯇꯕ ꯐꯤꯔꯣꯜ ꯅꯠꯇꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯗꯥꯏꯂꯣഗ്ꯁꯦ ꯃꯁꯤ ꯑꯩ ꯍꯥꯟꯅ ꯗꯥꯏꯖꯦꯁ ꯇꯧꯕ ꯇꯥꯏ ꯗꯥꯏꯖꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯃꯣꯁꯟ ꯃꯨꯠ ꯐꯤꯂꯤꯡꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯋꯥꯔꯗ ꯀꯝ ꯇꯨ ꯐꯤꯂꯤꯡ ꯀꯝ ꯇꯨ ꯏꯃꯣꯁꯟ ꯍꯥꯏꯁꯦ ꯃꯁꯤ ꯍꯥꯏꯌꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣഗ്ꯁꯤ ꯗꯥꯏꯖꯦꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯀꯦꯔꯦꯛꯇꯔ ꯀꯃꯥꯏꯅ ꯈꯪꯒꯗꯣꯔꯤꯅꯣ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯗꯣ ꯐꯤꯜ ꯇꯧꯔꯒ ꯑꯩ ꯉꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯐꯤꯂꯝ ꯅꯠꯇ꯭ꯔꯒ ꯊꯤꯌꯦꯇꯔꯗ ꯑꯩ ꯔꯤꯌꯦꯜꯂꯤ ꯇꯁꯦꯡꯅ ꯆꯥꯛ ꯂꯥꯝꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯒ ꯂꯟꯁ ꯂꯧꯔꯒ ꯆꯥꯛ ꯂꯥꯝ ꯁꯥꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯋꯥꯠ ꯒꯤꯞ ꯏꯠ ꯇ꯭ꯔꯨꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯁꯤ ꯀꯥꯏ ꯂꯧꯒꯗꯒꯦꯗ ꯑꯩꯈꯣꯏꯅ ꯒꯤꯚꯟ ꯁꯥꯔꯀꯝꯁꯇꯦꯟꯁꯦꯁꯦ ꯀ꯭ꯔꯤꯌꯦꯇꯤꯞ ꯏꯃꯥꯖꯤꯅꯦꯇꯤꯞ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯌꯨ ꯃꯁ ꯕꯤꯂꯤꯞ ꯏꯟ ꯗꯦꯠ ꯀ꯭ꯔꯤꯌꯦꯇꯤꯞ ꯏꯃꯥꯖꯤꯅꯦꯇꯤꯞ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯅꯦꯕ ꯑꯗꯨꯅ ꯑꯦꯛꯇꯔ ꯑꯃ ꯍꯥꯏꯁꯤ ꯇꯧꯁꯤꯟꯅꯕ ꯃꯈꯜ ꯑꯃꯅꯦꯕ ꯇꯧꯁꯤꯟꯅꯕ ꯃꯈꯜꯁꯤꯡ ꯃꯅꯨꯡꯗ ꯇꯁꯦꯡꯅ ꯑꯩꯅ ꯕꯤꯂꯤꯞ ꯇꯧꯕ ꯑꯩꯅ ꯊꯥꯖꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯅ ꯈꯨꯂꯥꯛꯄ ꯑꯃ ꯁꯥꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯐꯤꯔꯣꯜꯒꯤ ꯃꯀꯨ ꯍꯣꯡꯇꯣꯛꯈ꯭ꯔꯒꯅꯤ ꯀꯣꯏꯗꯤ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯒꯤ ꯑꯩ ꯁꯝ ꯀꯛꯈ꯭ꯔꯦ ꯁꯝ ꯌꯥꯝ ꯁꯥꯡꯉꯝꯃꯤ ꯍꯧꯖꯤꯛ ꯈꯨꯂꯥꯛꯄ ꯁꯥꯏꯉꯩꯗ ꯁꯝ ꯁꯥꯡꯕꯅꯤ ꯁꯝ ꯀꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯀꯦꯔꯦꯛꯇꯔꯁꯦ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯒꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯗꯦꯂꯤ ꯍꯦꯕꯤꯠ ꯊꯥꯡꯖꯧꯅ ꯀꯛꯄ꯭ꯔꯥ ꯑꯗꯩ ꯌꯣꯄꯥꯛꯅ ꯁꯤꯡ ꯈꯥꯏꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯒꯤ ꯍꯤꯡꯕꯗ ꯆꯪꯒꯗꯧꯔꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩ ꯁ꯭ꯇꯗꯤ ꯇꯧꯗꯣꯏꯅꯤ ꯁꯄꯣꯁ ꯑꯩ ꯈꯨꯟꯒꯤ ꯄꯥꯝ ꯌꯥꯟꯕꯁꯨ ꯑꯩ ꯌꯥꯎꯒꯗꯣꯔꯤꯅꯦ ꯈꯜꯂꯁꯦꯕ ꯑꯩ ꯑꯦꯛꯇꯔ ꯑꯃꯅꯤ ꯕꯠ ꯑꯩ ꯌꯣꯄꯥꯛ ꯇꯧꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩ ꯉꯁꯥꯏꯒꯤ ꯈꯨꯟꯃꯤꯗꯨ ꯀꯃꯥꯏꯅ ꯑꯣꯏꯗꯣꯔꯤꯅꯣ ꯌꯣꯄꯥꯛ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯣꯄꯥꯛꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯤꯟꯖꯒꯦꯀꯣ ꯐꯤꯂꯝ ꯑꯃꯈꯛ ꯅꯝꯃꯦ ꯐꯤꯂꯝꯁꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯏꯁꯇꯦꯂꯤꯟ ꯃꯥꯏ ꯄꯣꯅꯤꯗꯣ ꯑꯗ ꯑꯩ ꯌꯣꯄꯥꯛ ꯇꯧꯕꯒꯤ ꯑꯃꯈꯛ ꯌꯥꯎꯋꯦꯕ ꯑꯩ ꯃꯇꯥꯡ ꯆꯥꯗ ꯍꯥꯞꯆꯤꯟꯖꯔꯛꯄꯩ ꯋꯥꯅꯤꯀꯣ ꯌꯣꯄꯥꯛꯁꯤ ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯌꯣꯄꯥꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯁꯤ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯑꯗ ꯍꯧꯖꯤꯛꯀꯤ ꯈꯨꯡꯒꯪꯁꯤꯗ ꯑꯩꯅ ꯍꯪꯉꯦꯕ ꯌꯣꯄꯥꯛꯁꯤ ꯇꯧꯅ ꯍꯟꯊꯅ ꯆꯠꯀꯗꯕ꯭ꯔꯥ ꯇꯧꯔꯒ ꯅꯦꯅ ꯆꯠꯀꯗꯕ꯭ꯔꯥ ꯑꯩ ꯍꯪꯉꯦꯕ ꯃꯥꯅ ꯍꯪꯉꯤꯁꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨ ꯃꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯑꯦꯕ ꯃꯥ ꯍꯪꯉꯤꯁꯤ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗ꯭ꯔꯦ
yopak to bu khangdre aduna actor mo hoy ba sidi khara study to butai adi actor mo ina ba changna ba khara hona batai sini aduna ina khulak pa mo ina ba hona ba matam da ai isa si thadok pam sangi thadok ga ina believe to gum sangi adi ngang dur dialog to ina digest to gum sangi and digest to ga di doctor na kari hai na angang si mo ko ngam he sa ba tum dre hai ana digest to ga actor na ngang ko de ko diarrhea to ta aduna digest to ma thok tai character to da akhoi gi tasengna changjanba aduga leiribi script to the focus tora kanda script to the piriba magi character analysis to present to bira kanda di tasengna get up to character to pura get up tawgrani manung to pura ready leirani aduga tholok ba even dialogue to ba akhoi kitang improvise taw taragasu sumaina ngangadaba machatni haibadu dum sakhido ai am ta ga tapsel loge ji har kuza koi acting da actor da na spontaneity hai spontaneity si pak phang de ai de director na pi script na pi bu du wang bu di ngang ba da manung da gi spontaneity ai actor mo na khulak boina phang ba manung da phang ba talak ba phang ba do adu gi tholok ba spontaneity am nei de si pak phang de ba sport so sport course amana nang bon smai kaw da ni smai kaw do lu tambi dina adu bo course na tambi da ba mo da spontaneous action amadu gon tan bi yawe adu ne yam phasu goal scoring hai course na de mai kaw ni tambi de adu thola na ba gi ma practice am di sang hai adu na actor su preparation am sang hai adu ba character da look kitara ga di tasengna madu yauri hai tare isada yaura kanda madu punamak keno tawi aduga akhoi di film je koina what is the speciality of this film hai taragadi most special thing about this film Rongdaife hai taragadi kari habi gane ai nonglen dan laksage aduga mayam akhoi lengjan birakna bhai tare akhoi babok sing audience sing je adu kamaina asi kari habi gane magi speciality je tongan ba film jidadi ozana su thematic haibada mayam makhan hai ga machal dem yawre cinema se biyeng manung ai gadaba ado speciality je wari dagi hore cinema ma fazabai ji almost story makha depend pole if kara gumba ahiba sathongba ahiba director da story fazam pi tar gadi almost 70% mai pa hai bajidum haine 30% no director gi duneba masagi maximum fazaraga lakpa poche adu gi kanu dune machal sun fazana piraga thongbai tabdi director ga soibo dune bako mai kanu je aduna masi story sina masagi piri je magi specialties hai ta gadi masagi comic story do lekhajil asramna irakpadu oi magi wari ji phaje aduga mangonda di masi mana fiction na moina irakpa film ne aduga cinema ji amna nungai ri je magi speciality da khradum point khradum haija tare ko akhoi gi masagi Greek mythology se kahani masagi mai bana natraga mogi life how missing jinaga hairak wa je su soi da ngasi dagi chahi tara leiraga nangi adugi numitta adugi pung asukta nang adu thodok thokani nang nat afabu igani ka haibani singbasi mokoi di god's prediction je am sangna uba ngameba asmaina masigi akhoi gi lamdam sida su akhoi gi mythological story mem leidana ko sida sum yaujaiba admaina akhoi mapok langon pokpa adu nang mathang mapok to nang afabu oi nang admai pokani ka mem akhoi su leidana ko puya da karida adigi even mahabharata su leiri ada ram je mu ko krishna na pol ini nadra admaina sigi posida speciality se maduma yaure nongai ba mahiraga speciality se ngasagi film sida akhoi idhauji na sariba character si Rongdaife khulsi afabu oina bagi damakta mana prediction admaina tawudabni haiba pot am mana hairibo ko sigi lekha taroba lan tropodagi pura akhoi gi exile tawdna mi ge phara pu gidna pura lekha tarabne ba khulje masigi lekha taraba khunji amuk nauna na phagat kai taragadi sumaina tawudabni haiba si wari si idhauna mai prediction da pirakadune ba soidaba aina tawningi kaina ga ai characters na ai kallabani kaina yawa nataba aduga sida amana am nungai ba actor moina ai vision hai tare am nungai bamna character sing ji loina mak strong way ba bai men mafam sana characters loi pi bai tare koi gi kanom te west hai tare natra koi characters ji simadi kumdo se ka have nataba role am to yorsu yaudaba yadab porama amaru oi bai sinam to yaw taragasu amto yorgosu important poram oi ba characters sing ji Rongdaife da akoi pabung firos ki characters ji
ꯌꯥꯝ ꯊꯤꯅ ꯐꯖꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯔꯣꯡꯗꯥꯏꯐꯦꯁꯤꯗ ꯏꯊꯧ ꯀꯦꯔꯦꯛꯇꯔꯁꯤꯃ ꯌꯥꯝ ꯐꯖꯩ ꯑꯅꯧꯕ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯗꯥꯏꯉꯣꯆꯥꯒꯤ ꯔꯣꯜꯁꯤꯁꯨ ꯌꯥꯝ ꯃꯥꯒꯤ ꯆꯤꯡꯈꯥꯏꯕꯣꯟ ꯂꯩꯕꯥꯛꯀꯤ ꯃꯥꯁꯨ ꯅꯤꯡꯊꯧꯅꯤ ꯈꯨꯂꯥꯛꯄꯅꯤ ꯃꯆꯥꯅꯨꯄꯤꯁꯦ ꯇꯣꯟꯊꯣꯏꯅꯤ ꯉꯁꯥꯏꯒꯤ ꯑꯦꯕ꯭ꯔꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯋꯥꯔꯤꯌꯔ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯆꯤꯡ ꯑꯃ ꯂꯩꯕꯒꯤ ꯃꯇꯝ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯑꯦꯟ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯈꯨꯗꯤꯡꯃꯛꯁꯨ ꯋꯥꯔꯤꯌꯔ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯦ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯏ ꯇꯥꯈꯤꯗꯕ ꯋꯥꯔꯤ ꯑꯝꯇ ꯂꯩꯄꯣꯠꯇꯦ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯁꯤꯗ ꯌꯥꯝ ꯆꯞ ꯆꯥꯅ ꯌꯥꯎꯋꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯨꯝꯃꯛꯄꯗ ꯌꯥꯝꯅ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅ ꯁꯥꯏꯁꯤꯁꯨ ꯋꯥꯔꯤꯌꯔꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯥꯕꯅꯤ ꯅꯨꯡꯉꯥꯏꯖꯩꯕꯀꯣ ꯑꯦꯛꯁꯟꯒ ꯇꯧꯔꯛꯄꯒꯤ ꯔꯣꯡꯗꯥꯏꯐꯦ ꯈꯨꯜꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯉꯥꯛꯆꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯈꯨꯞꯂꯦꯡ ꯀꯧꯏ ꯈꯨꯞꯂꯦꯡ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄꯅꯒ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯛꯅꯕ ꯂꯥꯛꯑꯒ ꯍꯦꯛꯇ ꯃꯥꯏꯊꯤ ꯄꯤꯕ ꯀꯥꯏꯁꯦ ꯉꯝꯃꯣꯏꯗꯧꯕ ꯄꯣꯠ ꯑꯃ ꯆꯤꯡꯈꯥꯏꯕꯣꯟꯗꯁꯨ ꯗꯥꯏꯉꯣꯆꯥꯏ ꯀꯦꯔꯦꯛꯇꯔꯁꯤ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯃꯃꯝ ꯃꯥꯒꯤ ꯄꯣꯠꯁꯤ ꯂꯣꯏ ꯐꯖꯩꯌꯦꯕ ꯑꯗꯒꯤ ꯁꯣꯝ ꯀꯥꯏꯅꯒ ꯁꯣꯃꯦꯟ ꯑꯩꯈꯣꯏ ꯍꯦꯔꯣ ꯇꯣꯟꯊꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯛꯀꯗꯧꯕ ꯀꯩꯅꯣꯁꯤ ꯁꯤꯁꯨ ꯇꯣꯉꯥꯟꯕ ꯖꯪꯒꯜ ꯑꯦꯔꯤꯌా ꯑꯃꯒꯤ ꯃꯥꯁꯨ ꯒ꯭ꯂꯦꯗꯤꯌꯦꯇꯔꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯥꯒꯤ ꯋꯥꯔꯤꯌꯔ ꯑꯣꯏꯕꯒꯤ ꯑꯃꯃꯝꯗꯪ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯌꯥꯔꯗꯧꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯌꯥꯝꯗꯨꯒꯤ ꯀ꯭ꯂꯥꯁꯇꯨꯅꯦꯕ ꯑꯗꯨꯒꯤ ꯐꯥꯏꯇꯤꯡ ꯕꯦꯇꯜ ꯈꯨꯜ ꯑꯅꯤꯒꯤ ꯆꯤꯡꯈꯥꯏꯕꯣꯟꯒ ꯔꯣꯡꯗꯥꯏꯐꯦꯒꯒꯤ ꯑꯅꯤꯒꯤ ꯕꯦꯇꯜꯗꯨꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯎꯠꯂꯛꯏꯁꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏ ꯐꯤꯂꯝꯗ ꯌꯥꯝꯅ ꯍꯌꯦꯡ ꯑꯣꯗꯤꯌꯟꯁꯇ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯅꯤꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯂꯥꯛꯇꯣꯏꯁꯦ ꯑꯅꯤꯁꯤꯒꯤ ꯊꯣꯡꯒꯥꯏꯅꯔꯛꯄ ꯂꯥꯟ ꯇꯧꯔꯛꯄ ꯃꯗꯨꯗ ꯌꯥꯎꯔꯛꯏꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯋꯥꯔꯤꯌꯔ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯔꯛꯁꯤꯗ ꯑꯇꯣꯞꯄ ꯋꯥꯡꯐꯩꯖꯣꯟ ꯍꯥꯏꯅ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯚꯤꯂꯦꯖ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯁꯥꯑꯣꯏ ꯇꯧꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯗꯥꯏꯐꯦꯒ ꯆꯤꯡꯈꯥꯏꯕꯣꯟꯒꯥꯏꯁꯤꯗꯤ ꯈꯔ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯌꯥꯝ ꯐꯖꯔꯦ ꯀꯣꯁꯇ꯭ꯌꯨꯝꯒꯤ ꯀꯔꯤꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯑꯣꯖꯥꯅꯒ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏ ꯍꯤꯗꯥꯛꯀꯤ ꯃꯦꯗꯤꯁꯤꯅꯦꯜꯒꯤ ꯚꯦꯂꯨꯁ ꯈꯪꯉꯛꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒ ꯂꯩꯔꯛꯄ ꯃꯌꯥꯝꯗꯨꯅꯤ ꯑꯗꯒꯤ ꯋꯥꯡꯐꯩꯖꯣꯟꯗ ꯂꯩꯔꯤꯁꯤꯅ ꯅꯣ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯁꯍꯤꯡ ꯉꯥꯏꯟꯒ ꯆꯥꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯁꯤꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯉꯁꯥꯏꯒꯤ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯇꯣꯟꯊꯣꯏꯅ ꯅꯥꯔꯛꯄꯒꯤ ꯍꯤꯗꯥꯛꯀ ꯂꯧꯗꯣꯏꯁꯦ ꯑꯗꯨ ꯖꯒꯥꯁꯨ ꯆꯪꯉꯨꯕ ꯀꯥꯏꯁꯦ ꯃꯤ ꯑꯃꯗ ꯆꯪꯕꯗ ꯉꯝꯃꯣꯏꯗꯕ ꯁꯤꯔꯒ ꯆꯪꯉꯨꯕꯗ ꯍꯜꯂꯛꯈꯤꯗꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯗꯨꯒꯨꯝꯕꯒꯤ ꯊꯦꯡꯅꯔꯛꯄꯒꯤ ꯑꯣꯜꯃꯣꯁ ꯐꯨꯜꯂꯤ ꯀꯩꯅꯣꯅꯦ ꯁꯤꯅꯦꯃꯥꯁꯦ ꯀꯃꯔꯁꯤꯌꯦꯜꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤ ꯔꯣꯡꯒ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯀꯕꯨꯏꯒꯤ ꯍꯥꯏꯕ ꯃꯣꯏꯗꯤ ꯔꯣꯡꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩꯗꯅꯀꯣ ꯗꯥꯏꯐꯦꯒ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯂꯩꯇꯕ ꯀꯔꯤꯔꯣ ꯀꯥꯏꯅꯒ ꯁꯨꯝꯕꯁꯤ ꯅꯣꯏꯁꯦ ꯇꯥꯡꯈꯨꯜ ꯐꯤꯂꯝꯂꯥ ꯅꯠꯇ꯭ꯔꯒ ꯀꯕꯨꯏꯒꯤ ꯐꯤꯂꯝꯂꯥ ꯔꯣꯡꯃꯩꯒꯤꯔ ꯀꯥꯏꯅ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯁꯤ ꯑꯗꯨ ꯐꯤꯛꯁꯟꯅꯤ ꯑꯣꯜꯃꯣꯁ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯦ ꯁꯦꯝꯃꯛꯄ ꯑꯗꯨꯗ ꯃꯤꯊꯣꯂꯣꯖꯤꯀꯦꯜꯒꯤ ꯃꯆꯜꯁꯨ ꯍꯥꯞꯄꯛꯄ ꯍꯥꯏꯇꯥꯔꯦ ꯃꯆꯜꯁꯤ ꯂꯣꯏ ꯁꯨꯏ ꯁꯤꯗꯩꯁꯤꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤꯁꯤ ꯃꯥꯒꯤ ꯋꯥꯔꯤꯌꯔꯒꯤ ꯌꯥꯎꯔꯦ ꯈꯨꯟ ꯑꯅꯤꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯐꯥꯏꯠꯀꯤ ꯑꯣꯏꯕ ꯀꯩ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯩꯁꯤꯗꯀꯣ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯌꯥꯎꯔꯦ ꯐꯨꯜꯂꯤ ꯋꯥꯔꯒꯤ ꯐꯤꯂꯝ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯦꯛꯁꯟ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯏꯪꯅ ꯁꯨم ꯐꯖꯅ ꯑꯗꯨꯝ ꯄꯨꯏ ꯋꯥꯔꯤꯁꯨ ꯐꯖꯩ ꯈꯜꯂꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯑꯦꯛꯁꯟꯒꯤ ꯁꯤꯀ꯭ꯋꯦꯟꯁꯁꯨ ꯑꯗꯨꯝ ꯃꯐꯝ ꯆꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤꯁꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯊꯣꯂꯣꯖꯤꯒꯤ ꯌꯥꯎꯔꯛꯏꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯒꯣꯗꯁ ꯄ꯭ꯔꯦꯗꯤꯛꯁꯟꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯖꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯨꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯝ ꯈꯔ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯑꯣꯗꯤꯌꯟꯁꯅ ꯌꯦꯡꯀꯥꯟꯗ ꯑꯗꯨꯗꯤ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯝ ꯄꯥꯝꯖꯕꯗꯣ ꯁꯨꯝ ꯌꯦꯡꯕꯗ ꯁꯤ ꯐꯤꯂꯝꯁꯦ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏ ꯍꯥꯏꯕꯒꯤ ꯃꯆꯜꯁꯤꯡꯁꯦ ꯍꯥꯏꯕꯤꯕꯅꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯗ ꯃꯃꯥꯡꯗꯒ ꯑꯌꯥꯝꯕ ꯃꯌꯥꯝ ꯅꯝꯅꯔꯤꯀꯣ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯋꯥꯔꯤꯗ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯦꯛꯇꯔꯁꯨ ꯑꯅꯧꯕ ꯃꯊꯦꯜ ꯄꯥꯝꯃꯤꯗꯅꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤ ꯃꯌꯥꯝꯁꯦ ꯐꯤꯂꯝꯁꯤꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯣꯗꯤꯌꯟꯁꯇ ꯂꯦꯞꯄꯤ ꯇꯥꯔꯦ ꯑꯩꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯀꯅꯥꯝꯇꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯀꯣꯏꯁꯟ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁ ꯆꯤꯡꯁꯤꯟꯒꯗꯣꯏꯁꯦ ꯁꯤ ꯐꯤꯂꯝꯁꯤꯅ ꯑꯣꯗꯤꯌꯟꯁ ꯆꯤꯡꯁꯤꯟꯒꯗꯣꯏꯁꯦ ꯁꯤꯁꯦ ꯀꯔꯤ ꯃꯔꯝꯅꯅꯤꯅ ꯈꯟꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯌꯥꯎꯕꯒꯤꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯁꯨꯒꯥꯏꯅꯕꯨꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯅꯣꯡꯂꯦꯟ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯅꯤ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤ ꯑꯍꯥꯟꯕ ꯍꯦꯛ ꯌꯦꯡꯕ ꯍꯧꯕ ꯍꯥꯏꯕꯗꯤ ꯇꯦꯂꯔꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯁꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯩ ꯏꯁꯥ ꯇꯦꯂꯔ ꯌꯦꯡꯕ ꯀꯥꯟꯗ ꯍꯥꯏꯁꯅ ꯍꯥꯏꯌꯦꯕ ꯀꯩꯅꯣꯗ ꯃꯥꯒꯤ ꯚꯤꯖꯨꯑꯦꯜꯗ ꯇꯣꯉꯥꯟꯕ ꯑꯃꯈꯛꯅꯦꯕ ꯀꯦꯃꯦꯔꯥ ꯈꯨꯠꯊꯥꯗ ꯑꯣꯏꯔꯁꯨ ꯑꯗꯩ ꯀꯩꯅꯣꯝꯗ ꯑꯣꯏꯔꯁꯨ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯎꯏꯌꯦꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯅꯦꯗ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯑꯩ ꯏꯁꯥꯁꯨ ꯍꯥꯏ ꯑꯗꯒꯤ ꯌꯦꯡꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯀꯣꯂꯤꯛ ꯀꯥꯡꯕꯨꯁꯨ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯤꯂꯝꯗꯣ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯤꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ
ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯐꯖꯅ ꯑꯦꯛꯇꯣ ꯐꯖꯅ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯖꯩꯑꯕ ꯈꯨꯗꯝ ꯑꯣꯏꯅ ꯖꯒꯥ ꯑꯃꯃꯛꯇ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯖꯒꯥꯗꯣ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ나 ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯣꯛꯂꯛꯏꯗꯅꯀꯣ ꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯂꯣꯀꯦꯁꯟꯁꯦ ꯂꯣꯀꯦꯁꯟꯁꯦ ꯄꯥꯛ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯍꯦꯛꯇ ꯌꯦꯡꯉꯨꯕ ꯐꯪꯉꯣꯏꯗꯕ ꯃꯐꯝꯅꯦ ꯑꯌꯥꯝꯕꯅꯦꯕ ꯇꯃꯦꯡꯂꯣꯡꯗ ꯅꯝꯃꯤꯅꯤ ꯇꯃꯦꯡꯂꯣꯡꯒꯤ ꯃꯈꯥꯗ ꯑꯗꯒꯤ ꯁꯨꯔꯨꯡꯗ ꯑꯗꯒꯤ ꯑꯔꯨꯅꯥꯆꯜꯗ ꯑꯗꯒꯤ ꯌꯥꯡꯈꯨꯂꯦꯟꯐꯧꯗ ꯅꯝꯒꯦ ꯇꯧꯔꯨꯔꯒ ꯑꯌꯥꯕ ꯄꯤꯔꯛꯇꯕꯩ ꯇꯣꯛꯈꯤꯕꯅꯦꯕ ꯌꯥꯡꯈꯨꯂꯦꯟ ꯍꯥꯏꯔꯤꯁꯤꯁꯨ ꯆꯤꯡꯁꯤꯗ ꯅꯞꯄꯒ ꯂꯩꯕ ꯈꯨꯟꯅꯦꯕ ꯆꯤꯡꯃꯥꯏꯁꯤꯗ ꯑꯗ ꯅꯨꯡꯒꯤ ꯒꯦꯠꯀ ꯂꯩꯔꯒ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦ ꯑꯗꯨꯁꯨ ꯅꯝꯃꯝꯕꯁꯨ ꯐꯖꯒꯗꯕꯅꯤ ꯑꯗꯒꯤ ꯑꯁꯣꯝ ꯃꯃꯥꯡ ꯐꯖꯕ ꯃꯐꯝ ꯉꯥꯛꯇꯅꯤ ꯅꯝꯃꯤꯁꯤꯡꯁꯦ ꯁ꯭ꯄꯣꯠ ꯂꯣꯀꯦꯁꯟ ꯌꯥꯝ ꯐꯖꯕ ꯂꯣꯀꯦꯁꯟꯁꯤꯡꯗ ꯌꯦꯡꯕꯗ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯁꯦꯟ ꯍꯟꯖꯤꯜꯂꯅꯤꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯣꯡꯗꯥꯏꯐꯦ ꯐꯤꯂꯝꯁꯦ ꯑꯇꯣꯞꯄ ꯂꯣꯟ ꯈꯔꯗꯁꯨ ꯑꯩꯈꯣꯏ ꯗꯕꯤꯡ ꯇꯧꯋꯦꯅ ꯇꯥꯖꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯀꯔꯝꯕ ꯂꯣꯟꯗ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯗꯨꯝꯇꯪ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯣꯁ ꯄ꯭ꯔꯗꯛꯁꯟ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯂꯣꯟꯗ ꯗꯕ ꯇꯧꯕꯁꯤ ꯂꯥꯛꯆꯕꯅꯦ ꯑꯗꯨꯅ ꯁꯤꯅꯦꯃꯥꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯦꯂꯔꯗ ꯀꯩ ꯊꯥꯒꯠꯂꯛꯄꯗ ꯏꯚꯟ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯨ ꯂꯩꯗꯅꯀꯣ ꯁꯤꯅꯦꯃꯥꯁꯤ ꯈꯤꯇꯪ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯇꯣꯉꯥꯜꯂꯤ ꯐꯖꯩ ꯇ꯭ꯔꯦꯂꯔꯗ ꯌꯦꯡꯕꯗ ꯈꯤꯇꯪ ꯑꯅꯧꯕ ꯑꯣꯏ ꯇꯧꯕꯗꯨꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯤꯅꯦꯃꯥꯁꯤ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯕꯒꯤ ꯃꯁꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯔꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯃ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯂꯣꯟꯁꯦ ꯀꯩꯅꯣꯗ ꯇꯧꯋꯦ ꯑꯍꯥꯟꯕꯗ ꯇꯦꯂꯤꯒꯨ ꯂꯣꯟꯗ ꯗꯕ ꯇꯧꯈ꯭ꯔꯦ ꯃꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯨ ꯇꯧꯅꯕꯒꯤ ꯃꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕ ꯇꯦꯂꯤꯒꯨꯗ ꯑꯃ ꯇꯧꯏ ꯑꯗꯒꯤ ꯇꯥꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖꯇ ꯇꯥꯃꯤꯜꯗꯁꯨ ꯗꯕ ꯇꯧꯔꯦ ꯃꯣꯏꯗꯁꯨ ꯁꯥꯎꯠ ꯏꯟꯗꯤꯌꯟꯁꯤꯡꯁꯤ ꯃꯣꯏꯗ ꯈꯔ ꯃꯥꯔꯀꯦꯠ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯟꯊꯥꯅꯁꯨ ꯁꯤ ꯃꯇꯦꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯇꯥꯟꯊꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯣꯔꯤꯗꯅꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯪꯂꯤꯁꯇꯁꯨ ꯗꯕ ꯇꯧꯋꯤ ꯏꯪꯂꯤꯁꯇꯁꯨ ꯃꯥꯏꯅ ꯂꯣꯟ ꯑꯅꯤ ꯑꯍꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯈꯔꯗ ꯗꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯅ ꯑꯁꯥꯝꯗꯁꯨ ꯀꯥꯞꯄ ꯌꯥꯅꯕꯒꯤ ꯑꯁꯥꯃꯤꯁꯇꯁꯨ ꯇꯧꯁꯦ ꯀꯥꯏꯅ ꯍꯥꯏꯅꯔꯝꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯇꯧꯕꯒꯤ ꯑꯗꯨꯝꯕꯗꯤ खितंग अखोइना प्रोडक्शन अखो मैनेजमेंट खितंग अवाब हाइगद्रा लोइनमक सिदे दब तौवाइस आदा चतकदुनि नत्रा अदगी सेल चंगी सिदा दब तौवाइस सोमना कंददि मिगी बिग इंडस्ट्री नि असोंगी रेट तो याम चावे असुगुम की खुतोंग चादब मयाम दि लै मयाम द मोगिदि डबिंग आर्टिस्ट तौरि पिसा लोपिदुनि नत्रा अखोइ बजेट अखोइन पुथोकदुनेबा सुगुमबगी मयाम लैबने खुतोंग चादब मयाम लै भाइतारे मरु ओइबा अखोइगी इंग्लिश वर्जन नमदि लेरनी तेलुगु वर्जन नमजु लेरनी अदगी तमिल वर्जन नमजु लेरनी असोम कापियाना इंग्लिश वर्जन ओरबनिना अदुम मफम खुदिंग मक्तजु अदुम यारनी इंग्लिश की मयाम इंटरनेशनल की ओइना इंटरनेशनल ओइना अदुम यारनी सम सेलेक्टेड रीजन हाइतारे यस यस येंगनबगी सपोर्ट कइनो दुनि नुआइजेबा खोइदा माइनागा आदि अखोइसु पिक्चर असु मणिपुर सिदा समाइना तौ अखोइना तौजरिबा सिनेमा अमा अखोइना कुमजरिबा अखोइनागा लांजरिबा सिनेमा अमा मीनागा येंगबीबा गाइजे मसि यामना सु मथौ ताय सिनेमा साखोट के तागदि सि मथौ तारे अन माइना मयामना खंबिना कांदनेबा मणिपुर सिनेमा जी सिबुकी लेवल द यौरे का हाइबसि नुआइजेदनको वाइडर ऑडियंस अमा यहोंदोइनी लैंग्वेज तुना बैरियर ओइदना भाइतारे सि तांगसिदा इन पोइनम खजु हाइजरिम लेबको नसाइगी जस्ट आई एक्टर मनी दाइमोसासु बाबु को एक्टर अब ममनी सिदैसिदा एक्टर आई हाइतारेको आई एक्टर की होना जमन नत्रगा आई लेवल जी अइना काखतसगे हाइतारगदी अइना बॉलीवुड सल कुमुदो नति टॉलीवुड सल कुमुदो नति हॉलीवुड सल कुमुदो नति आई लेहाउसिदा लेजरी आई मणिपुर सिनेमा से सी प्रोडक्शन वैल्यू सी वांगहला कांदा मथन ऑटोमेटिकली लोइनमक टीम दो वांगजरकदमनि सिदी अखोइगी थाईलैंड की सिनेमा ओंगबाक सिनेमा से टोनीजाना फाउरिजी हॉलीवुड फिल्म कुंबगी नतेबा मागी सिनेमा की प्रोडक्शन वैल्यू अदि पृथ्वी वर्ल्ड वाइड लोइनमक फिल्म से पामनरा कांदा टोनीजा हैबन पाजे फजन खंगियो हॉलीवुड नबो का लास्ट माजी कास्टिंग पिरिएबा समाइना अखोइनागा हुजी बॉलीवुड चंगागा मयाम अखोइ खनन बेको आई अमतंग बॉलीवुड कुमजरदी काइना अदु नतेबा आई मोटदीको आइने बॉलीवुड चुक चलु मतमदा सपोर्टिंग बो फंगवेबो याम सेना हाय कांदको आइगी लेहाउजिदा आइगी लमदमजिदा फजब स्टोरी तोंगानबा डिफरेंट
ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯄꯗ ꯐꯖꯕ ꯆꯣꯞꯄꯔꯣꯏꯗꯕ ꯁꯤꯅꯦꯃꯥ ꯐꯖꯅ ꯃꯇꯝ ꯆꯪꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯚꯦꯂꯨ ꯁ꯭ꯇꯣꯔꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯆꯦꯛꯁꯤꯟꯅ ꯅꯝꯃꯒꯗꯤ ꯃꯗꯨꯒꯤ ꯁꯤꯅꯦꯃꯥꯗꯨꯅ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯄꯨꯝꯅꯃꯛ ꯄꯥꯝꯅ ꯌꯦꯡꯅꯔꯒꯗꯤ ꯃꯗꯨ मोइन पुथोब बॉलीवुड पुथोब बाहुबली वगैरह अम वगैरह मोइदगी अखोई कसे तादो नतेबो एन हाइजनिंग बजे अन अखोई साइडगी फजब सिनेमा से तवम जंगी स्टोरी सिलेक्शन जंगी अदगी एवरीथिंग सिनेमाटोग्राफी करी सेक्शन भाई तारे को फजन नमगदी अखोई लेवल जे कदोबगी पृथ्वी पुम खंगम ngमोइदिनो अखोई चैद्रे खुंताबग लेरिसे फजन नमजेबो मपालमदरी बोरिन फजब नतेबो अखोई सुम यूनिक ओइबो कसा स्पेशलिटी म्याम जे सिस म्याम द पुथो कांदा ए मणिपुर सुम वारी में लेने काइसे चैद्रे खुंतापसे लाइक पाबदो खंगबदी खर लेंगनी खर खतंग ओंगनी सिनेमा ओरगदी पृथ्वी पुम खंगिदुनेबो अदमाना अखोई मसक ताके तरगदी सुगुम्बा मयाम जे कोइना पुथोकपा कोइ खोदबम संगे अदुगुम्बनी रोंगदाइफे से माइ पाकपगी पाक्तबगी वा नतबिदा जस्ट अहाम खोंथांग अमनेबा पामकपगी सुम पोट अमा तौ मथौ ताइ हाइबसे अदुना नखोइ तेलुगु दग दब तौरिबा तमिल दग तौरिबा इंग्लिश द तौरिसे अखोइ याम हाइरुबगी नत्रगा याम नायक फजरे कायनागा हाइबगी वांग नतबिदा सागी अखोइ सुम फिल्म अमा तौरि काइसे मयाम द खंगनिंगबा उहनिंगबा पोट अमा मयाम एप्रिसिएशन दुनसु तौगिबनेबको अदुमाइना अदु लाइक फरगदी माइना मयाम ने येंगबिदना अखोइ बियाम एप्रिसिएशन तौगदी हेन माइ पाक ओइगनी हाइबसे हाइजनिंग मरु ओइना अखोइगी नसाइगी कॉमिक एडाप्टेड स्टोरी दी ओइरजु अदुगा फिक्शनल कैरेक्टर फिक्शनल अखोइगी विलेज मक्तब है रोंगदाइफे अदगी चिंखाइबोन लेरे अदगी अदुमाइना सेमकपा मयामजिना हानदगी हाना अखोइना गाइ तारे एक्सपेक्ट तौदबा अदुगुम महाव अमदी सुंगसोय सोयदना रोंगदाइफे सिना पीरनी हाइबगी अदुगुम थाजबम दे कोइ लेरे अदुना मयाम सुंगसोय सोयदना कोइ रोंगदाइफे जे मयाम द सिनादुइनी अदुना मयाम पुन्ना येंगबिरो सिदा कोइ हाइजरगे थागचरी ngasiगी रोंगदाइफेगी मरु ओइना अखोइगी कैरेक्टर लौबिरिबा अखोइगी खुलनी खुलाकबा जो दुम लेरे मरक्ता विलेज प्रोटेक्टर हाइतारे सिसु अखोइ लेरे चिंखाइबोनगी अखोइगी चीफ विलेज चीफ सारिबा ओजाइंगोचा अदगी विलेज प्रोटेक्टर ओइरिबा हाइतारेने नुंगलेन अदगी अखोइगी ओजा फिरोज ngasi तांथा स्पॉटलाइट सेशन जिदा रोंगदाइफे पुबिरकपा अदुगा मयामदा रोंगदाइफे की जर्नी अमा थंबिरंबा हाइने लेतने थागचरी अदुगा अरोइबोइना हाइतारे ओजादगी फिल्म जिगी हाइतारे सेंटेंस अमतंग ओरसु मसीमकना मयामजे रोंगदाइफे येंब लापिउ हाइदना अदुमतंग हाइतारे फिल्म जिगी सिनेमैटिक विजन याम फजबा अदगी नुंसीबबुदि लेबाक ने हेले हेना इमा लेबाक ओद्रे लेबाक सिन हेना लुई आइगी नुसीबदि अराइबने रोमांटिक कनदि अराइबने हेना कथोकपा ngamba असुगुबा पाउजेन पुबा फिल्म से मियाम सुंगसोय सोयदना मियंग ताबियो थागचरी अखोइ पर्सनल लव पर्सनल रोमांस दगी हेना लेबाक ने हेना लुई लेबाक कनबने हेना लुई हाबा अदुगुम्बा कैरेक्टर यावरिबा हाइतारे अदुगुम्बा थीम चेलिबा अदुगुम्बा फिल्म रोंगदाइफे मयामदा खुसिनदुइनी अदुना मयाम पुना सपोर्ट तौबियु थागचरी थैंक यू सो मच फॉर वाचिंग तांथा स्पॉटलाइट सेशन मैं पुनम पुअरोइबदा खुरुमजरी